यामना इम्पोर्टेंट होइबा कक्चिंग की फिलोसॉफी आइना ngasi नखोइदा शेयर तौजरी आइना खली मसी एखोइ खुदिंगना ताफम थोकपा फिलोसॉफी अमनी प्रभाव अमदा हे अतन बनंग कक्चिंग नाकता चटलो येंगु मागी लंबीदु अमसुंग मटुदगी लवसिंग लौजहौ मखोइगी कमांडर लेते येंजिन थिजिन बिनबसु लेते मखोइगी रूलर सु लेते अदु मखोइ मांगजौना तुंगी दमक दरकार की पोट सिंग थमजिल्ली अमदी मही मरोंग लोखट कांदा चिंजाक पुपेसिलवी अदुगा तम बनंदी कयानी अदुम लेखिगे ngayhak tumba ngayhak uiba khutsa sing konsin duna ngayhak potharobana leitaba potunba khutlai paibagumna lairabana nangi lakta sangsilakani hojik aina kakching ki philosophy manga kak video sida share tawjari masi ei koi punsida kakching dagi tamjaningai para oigani number 1 kakching singi commander leiti kakching singi thabak start tobada commander amagi darkar oide aduga makhoi bu chumna thamnaba amadi chumna thabak tawhanbagi tonganba kanagombagi daitagi su darkar leiti makhoi sunomba kalli aduga makhoi gi mahum manthrak kanda amuk anobada replace towi masigi artha nangna karigumba masinangi real life ta apply toning labadi nang proactive nasana nasada honest oiba amadi sunomba kanbagi darkar oigani number 2 kakching mangjona na plan tawi kakching samar pumba winter gi damak wakhal thammi maduna winter gi damak darkar oiba khuding store to silli makhoina khalli gari na matam gi wang madalan thorakli aduna makhoi yamna thuna makhoi gi chinjak mahum ta pasilhawi masigi artha makhoi mangjona na makhoi gi future bu secure da thamhona ba amana amada yamna kana taksilnai number 3 kakching matam pumbada positive attitude ta leijai masana masabu winter bu kuina leroi haina remind tawjai makhoi khangi makhoi ikui kuidana mapan thoraklagani masigi artha nangi punsida hojik nangna thengnari ba khuding madu matam pombagi oina nangi punsida legada banatti number 4 kakching ke donung delep thokti makhoi supnagi makhoi gi approach haibadi khongjing tabu change tawi karigum mafam da makhoi na chatpa kanda apanba amadi makhoi gi lambi da thappa kanda makhoi mathak makha akoi bada atopa lambi gi damak yengi aduga atopa lambi ama phangdri phawba lepa leitana thigani masigi artha punsida struggle amadi hardship pu isagi oiba tamsi maige punamak yengduna kakchengum hotnaba tamsi madi ngamdri phawba noma tokti nongba tokpasina kaidonungda mai pakpa oiti haibadi winners are not quitters number 5 kakcheng singti matam khibik khwaidagi ahenbata tawi masigi artha nangna hojik tawba thabak khibik nangi oina best tamak tobiyu maduna nangbu achoba pot amada lit tobiduna punsigi nungaiba thakta yohonba ngamgani thagachari video sibu yangbibagi tamak video sibu like amadi share tobiduna khudingmaki mafamda yohonba haibasi nabal poiski tangai fadraba request ni aduga channel sibu hanba thengnabiba oiragadi subscribe tobiyu haiba request tamdari mathangi video da mak unasi thank you bye bye